Ngasigi len yauba nonglai nungshit asina Thobal district ta paksanna amanga ta thokre amasung yum kaya ama humdokre. Thobal district ki DC Ahanthem Subasna khudaki relief material oina tripan kaya yenthokre amasung nonglai nungshit asiga mari lainana helpline ani hangdokre. Hangdokraba helpline number adudi 7042114822 amadi 8787668199 ni. Ngasi akhoi Manipur da amukta thokidriba mawongda akhoi len taba Hailstorm da akhoi Thobal district ki akhoi mafam ayamba yamna thina soktana akhoi yung kai maruoina jingha da laiba yung kai je akhoi khutharakpadagi pobadagi yam chauna akhoi amangba mathwe district administration side tagi akhoi khudakki oiba relief asisi yamna laibak thibna nomai jingju abne akhoi Bazar Zoom main oina hangdabadagi pochai je akhoi relief material se phangna bohna dasu yam wa adabu akhoi na hujik si akhoi na club sing aduga akhoi ge panchayat ki representative sing tawraga akhoi area gi ngahaki oina immediate relief yanabagi damokta akhoi na tarpaulin 40 by 20 feet ko sangba tarpaulin si akhoi kharga ngasi gi nungangi akhoi ge hana pochai open da laiba kholi basi khumjanba yanabagi akhoi yenthokchabani aduga loina na akhoi Hoji Hairok amasung khagabokta akhoi ngasigi len tabasina maram moiraga yum lebam leitaba singdo akhoi relief camp hangaga akhoi gi district administration site agi mokoi gi chana thaknaba idana akhoi ponajari darkar taba aigi information id district administration site gi lobi raw amasung aigi mang ta khibadu photo ga loina na akhoi gi office ta thajan biro aidana ai mayam da appeal tawjai